ngasiju ai anova video purga nasari mayam ado ngasi video sigi aina kuidri aina hojikta uba video wagi video sinjara train to gonwa sigi video se thamoi je so imati kai ko kai habdi hana thoki ba thodo se hoji ina una ni te sak sak na mu uhalla ka khogi thamoi je kai ba hai tare ko ado sigi video se mayam hana punna ni na kano kia pergi kau kiba Julai tang teruk orang dong wale man kiba ni mito. Ujung sahi ma thakar lah ya. Ujung se koi justice pangani ya na asa tahu iba. Himanjiku popang mapai na manjipu kami andu kuram jari ngasi aina pangthok sari ba thorom mase ai aseng mamaki ai sadi pangthok sani debani pangthoi haina atete haibon te masi phibam na ya tana chana bi kari gi khudong sa da ba kayamarum adugum bai imum manuga khallaga pangthok sabani taseng na justice phangakan da pangthok sage haina ai khan bani ai isa ga puna zamina gi balin thoi ngam li mapa kulaji na madi karim haksang isar khare phangbi su to to roi haibudo aisu maga mot kheda badi leite adubu madu ngaktan sana ba yakta bagi phibam ma leituna sagai na te gi kari kari tawdia da balai baki oi ba phibam jing do upna khalaga pangthok sabani aduna masida handaksu tawge tarikul me da tawge haibse ai khogi excellency hagada honorable hagada governor unare madam yargadi koi tarikun mai masagi sahi phaba tarik se thwe maite gi thabana masida pangthok sage masigi mamang de yargadi magi pbi aba phiron saru salam khaito su pbi haina haibna mar kulji tong contact tore kulji unare security advisor kulji na tai trampan kunada de pge haibet confidence hagada koi mang de IG kano de AR gi IG de phone mobile de wari sai tai trampan kunada de thajabam pge na adu karim ta piraktre aduna aina ngasi pangthok chari ba thabok se laibang miyam da haijening bese kanagum mai pressure ta yaute sarkar gi taraf tagi nang sisi tawroge hogi hongnabi koi gi by heart tawroba theory lak therapy ge thabam mahap ke ase masi koi chanabi one tawbo masi pressure da ai tawjaba nati phibam na yada duna laibang miyam gi samna da ba khot da ba haida adum ba phiom jiang ga tawni ai taseng badi chumpa pathong ning damni pathong ding de banni ha wakhan da hai ga su madumona sana badi yak tuduna tawde ya da na phibam na ai panthok chana bani masida lebak miyam na kanagam na hang bisu hai nangi karke yana dun lebra site ge isla pai lebra khotpra masi karim ta leite ai gi yam simple theory ni mama na hare sahi phare mai tai hogi July 3 ta sahi phagar English calendar ta sahi phagar ga su maitegi dadi tarik ngasi gi numisi da sahi phare hare masida tawthoji baba hain haire ma ga gi sumai je asuku miti yanei adigin yana ningam da bamana lakoder assembly se putopi haina sugnu rajita akhoi che sangpi na contact haure aduga meanwhile sar id tarikun mari je pangthoni haibegi mana hare adu di hem lithoi di pangthoi na noi di pangthokani sara do assembly de putopi haiba matamda adu di case pun mani yaro hai masima ai punsi da khwadi ningam da bahaib do am oire ai ningam da badi lai bulai kulijit na assembly puthoni mu putokpa ya da base masina kulijit ki favor da su ai asuki matik punsi da ningam da bahaiba abadu di oire to ande da tawra su assembly si lore ga tawr magadi kulijit ki juning ba thongba dong ni masima kulijit na su ai bu punsi da nungai ta ba ama haib da engon man oidun le dai khange suidun oire na du aina su magi nungai ta bom sung masi pen da bam teng le re adu masina to tham de adigi thoidok pa ai hajeni ai karika leitre adu bu aina ai chendok sabya ba migi influence karikra da kaim ta tawbanti adigi leba adi isa gi demuk ta wa gi khoki pa shoki pani ba mayam punam bu soina khuram jari aduga ai gi pen da ba am katang mai te lon isam sam na hajage lon ai mista ju hajage ai gi isa bu satra satri ani si bu hatok piraga nungai ba phori ba kangbu ngasi di haksang bu pibidre ai ase asukum miti wa ba haidu oire aduna
ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯑꯣꯏꯔꯣꯀꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯅꯕꯤꯕꯨ ꯍꯥꯜꯂꯤꯕ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨꯀꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯏꯁꯥꯁꯦ ꯑꯩꯁꯨ ꯏꯊꯟꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯟꯕꯤꯌꯣꯅ ꯍꯥꯏꯔꯒ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯤꯠꯅ ꯌꯦꯡꯉꯤꯕ ꯈꯨꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯦꯡꯉꯝꯕꯗꯣ ꯎꯕꯗ ꯑꯩꯁꯨ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈꯤꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯤꯠꯇ ꯁꯪꯁꯪꯅ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯤꯠꯇ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯅꯧ ꯅꯧꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯋꯥꯈꯜꯗ ꯑꯃꯨꯛ ꯂꯣꯏꯅ ꯆꯤꯡꯁꯤꯜꯂꯛꯑꯦ ꯍꯥꯟꯅ ꯇꯧꯈꯤꯕ ꯁꯪꯁꯪꯅꯅ ꯂꯣꯏꯅ ꯎꯔꯛꯑꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯅ ꯁꯨꯛꯅ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯕꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯤ ꯀꯔꯤꯅꯣꯕ ꯇꯧꯔꯝꯒꯗꯣꯏꯁꯦ ꯏꯆꯥ ꯍꯥꯏꯁꯤ ꯏꯆꯥꯗꯨꯒꯤ ꯅꯨꯡꯁꯤꯅ ꯏꯆꯥ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯗꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯆꯥ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯣꯏꯍꯟꯅꯤꯡꯉꯤꯅꯦꯕ ꯑꯗꯨ ꯈꯪꯉꯨꯊꯛꯇ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯇꯅꯧ ꯅꯨꯡꯁꯤꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯉꯨꯊꯛꯇ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯑꯗꯒꯤ ꯂꯩꯕ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯋꯥꯈꯜ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯣ ꯃꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯕꯨ ꯉꯥꯡꯕ ꯊꯣꯛꯇꯦꯀꯣ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯋꯥꯕꯨ ꯉꯥꯡꯕ ꯊꯣꯛꯇꯦ ꯑꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯤꯠꯇ ꯁꯪꯁꯪꯅ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯅ ꯃꯤꯠꯇ ꯎꯔꯛꯑꯦꯀꯣ ꯑꯗꯣ ꯆꯍꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 6ꯇ ꯃꯥꯒꯤꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯕꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯕ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯀꯣ ꯑꯗꯣ ꯆꯍꯤ ꯑꯃ ꯐꯥꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯍꯧꯖꯤꯛꯇ ꯃꯆꯥꯒꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯧꯕ ꯌꯥꯗꯕꯅꯤ나 ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯣꯏꯁꯨ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯉꯁꯤꯗꯤꯀꯣ ꯃꯌꯥꯝ ꯃꯇꯨꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯨꯡꯗꯁꯨ ꯊꯣꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧ ꯑꯗꯒꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯃꯛꯈꯥꯡꯗ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯒ ꯂꯣꯏꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯑꯅꯝꯕ ꯍꯧꯖꯤꯛꯁꯦ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯆꯥ ꯂꯥꯛꯑꯒ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯤ ꯀꯩꯅꯣ ꯂꯥꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕꯤꯔꯅꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗ ꯈꯨꯠ ꯑꯣꯟꯅꯔꯒ ꯍꯥꯏꯖꯔꯤ ꯄ꯭ꯂꯤꯖ ꯂꯥꯟꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯄ꯭ꯂꯤꯖ